State asida matam kuinagi matungda handak COVID positive oiba masing hengalakpa sagi matangda ngasi lengak na kupna khanaduna oirakliba phibam adu yengsinkre. Chief Minister gi office da pangthokiba khanaba mifam aduda lengaki minister singamadi makok thongba official singna saruk yaki. Handak state asida COVID positive oiba hengalakliba asi thingnaba chunaba kari karamba thabak lokhatuna hena pak sanna laichat asi nahaunana sandoraktanaba wafam sing puthokduna kupna khanaki. Panba yai, state asida haukiba numit taret ni asida COVID ki anauba case kuntraga taret thingnaki. Ngarang numidang pung manga fawbada laikiba report ki matung inna state asida sample chamaga kuntaruk test tawbada mioi taruk positive oiduna. Positive oibagi chang sada taranithoi dasmik tareta haigalaki. Nauna positive oikiba sing adugi manungda Imphal East dagi taruk, Imphal West dagi mapan amasung Chandel dagi ama yauri. Nauna positive oikiba Miyoi sing asiga tharaga state asida COVID positive oikiba apunba masing lakama lising kuntra taret ka chani marfu tara taret yaure. State asida active case ni pugo humdoi lady.